Bismillahirrahmanirrahim. Dunyada layriba mu'min musalman khudingmakki apambani Allah Ta'ala na jannatta changhanbiba haiba asi. Masigidamakta ikhoisu amal kaya tawri, Allah gidamakta awaba kaya su khangli, aikhoigi thamoina pamdaba kaya su Allah gi apambane haiduna aikhoi jannatta changningai gidamakta amal kaya marum su tawri. Amasung aikhoigi nungsiraba Rasul sallallahu alaihi wasallam nasu ilai na jannatta changningai gidamakta amal kaya marum aikhoida takpirammi. Allah gi Rasul sallallahu alaihi wasallam na mahakki ummat haibadi aikhoibu adukki matik nungsirammi, mahakna aikhoibu nungsibanina aikhoina amal khara tamak tawraga Allah na aikhoibu jannatta changhanbiba yaba adugumba amal kaya marum Allah gi Rasul na aikhoida takpirammi. Hairiba amal sing adugi manungdagi ngasi aikhoina khangadawriba amal asisu Allah gi Rasul sallallahu alaihi wasallam masamakna kayarak hanna kasam charaga hairiba amal asi tawriba mi adu Allah na mahakku jannatta changhanbigani haina Allah gi Rasul na kasam charaga hairamaba amalni. Masigidamakta ahanbada aikoi hadis ama khangminasi Hazrat Abu Umama radhiyallahu anhu na Rasulullah sallallahu alaihi wasallam dagi wafam asi nakal tawraga haidok pirami madudi kanagumba mina hairiba dua asi ahum laktang ayukta solaba aduga mahak ana karigumba numit asida siba taraba haibadi laikhidaba taraba adu oirabadi mahak asi jannatta direct changkhagani. Asumaina tawdana kanagumba mina hairiba dua asi numdang oiramda ahum laktang solaba aduga hairiba ahing aduda mahak asi karigumba laikhidaba thoklabasu Allah Ta'ala na mahakku jannatta changhanbigani jannatta pusanbigani haina hadis asida sumnalai. Dua adudi Allahumma lakal hamdu la ilaha illa anta rabbi wa ana asbahtu ala ahdika wa wa'dika mastata'tu abu'u ilaika min sayyi'i amali wastaghfiruka lidhunubi allati la yaghfiruha illa anta. Yamna laiba ten su ten ba duani dua asigi arthadi arthasu aikoi khangsi artha khangna sonba tarabadi aikoi hena puking changane ba inshallah. Maramdi Allah na da aikoina soliba dua asida aikoina karino haijariba asi khanglabadi hena puking changani. Masigi arthadi Allahumma lakal hamdu, e Allah thagachariba khudingmak asi nahakidamaktani, la ilaha illa anta, e Allah, e aigi Allah nahak natana atopa mapu amma fawba laite. Wa ana asbahtu ala ahdika wa wa'dika, aina ayuk asi hawgat charakli nahaki ahad amadi nahaki wadada. Sisina ayukta soningai gi asbahtu dudani karigumba ikoina numdang wairam sonbo oiragana wa ana amsaitu ala ahdika wa wa'dika aina hairakaneba adudana aina numdang wairam asi yaujanjarakle nahaki ahad amasung nahaki wadada aina haiganeba. Adugi matungda mastata'tu abu'u ilaika min sayyi'i amali wastaghfiruka li dhunubil lati la yaghfiruha illa anta. Sida hairisina aigi panganna laizariba fawba aigi jitna aigi panganna lairiba fawba aina tawkhiba afattaba amal sing amadi aina tawkhiba guna sing dagi aina hak onda toba tawzari hairime Allah ta. Adugi matungda muhairisina na aina tawkhiba guna sing asi nahak natana atopa kanagumba mi ama fawbana kokpi bangam loroidabani ya Allah aduna nahak na aigi guna sing asi kokpi wena Allah da haijaribi. Masigi dua sigi matang dani kanagumba mina numdang wairamda sole aduga hairiba numitugi ahingda natraga dua si solaba matungda ayuk oidringai gi manungda mahakasi laikhidaba tarabadi Allah Ta'ala na mahakku jannatta pusanbigani
asum tawdana kanagumba mina ayukta sole aduga numdang wairam oirakpa faubagi manungda mahak asi leihidaba thoklabasu Allah Ta'ala na mahakpu jannatta pusanbigani haina Allah gi Rasul sallallahu alaihi wasallam na haidu piramabneba aduga aikoina khangjangadaba amana dua asigi manungda Rabbi wa ana asbahtu hairiba asigi sina ayukta soningai gi damaktani wa ana gi matungda asbahtu oina yauriba asina ayukta soningai gi damaktani aduga numdang wairamda karigumba sonba tarabadi asbahtu hairiba asigi mafam sida amsaitu haigane haibadi la ilaha illa anta rabbi wa ana amsaitu waina haigane ado sumaina hairiba dua si ayukta amasung numdang wairamda ahum laktang kaithoklaga aikoina matam kaithoklaga Allah gi damakta khallaga thamoi sengna sonba tarabadi inshallah Allah na aikoi bu suksoi soidana jannatta pujanbigani masi aikoi gi thajabani kari gi su thajadani aikoi gi nungsiraba Rasul sallallahu alaihi wasallam na asugum laba dua sing asigi matangda kasam charaga hairam liba asumna atopa dua sing gi matangda Allah gi Rasul na hairam de haibadi Allah gi Rasul na kasam khuda jis bande ne haibadi kana gumba mina hairiba dua si ahum laktang solaga adugi numittu da mahak siba tarabadi suksoi soidara mahak jannatta changani amasung numdang wairamda sonba taraba ahingduda laikhidaba tarabadi mahak suksoi soidana jannatta changani haina Allah gi Rasul na kasam charaga haibiram labane aduna aikoi khudingmak yamna ten sutenba lai sulai ba duani masi aikoi gi punsida amal da hapchan ningai gi hon asi numdang wairam da son ba haibadi numdang wairam asi magrib matungda lawgani magrib matungda son ba ayukna fajar matungda son ba do kana gumba mina fajar gi namaz nang houdre natraga sol houdre numit thoge e thengna hugala e adugi matungda oirabasu namaz son ba matungda natraga namaz sondringai da oirabasu ayuk jingai gi manungda hairiba dua si mahakna sonba tarabadi numdang wairam phaugi manungda mahak leikhidaba thoasu Allah na jannatta changhanbiganeba adumai tawdna numdang wairam hairusi magrib matungdagi lawkhraga adum esa phaugi manungda jab tak ningsingakpa matamda kawkhib taragasu aikoina dua si sonba tare magrib matungda haina magrib ki namaz matungda khakta sonba natte numdang wairam hairiba si magrib matungdagi na dum esa phauba dum sonba yai aikoina masigi amal lasi aikoigi punsi da hapchan ningai gi hot nasi Allah Ta'ala na aikoibu masidagi hendok thoidok na amal gi pangal pi nabi bu oisanu aduga wafam mamana aikoina thagat charakliba dua daru sing asi karamba larikta yauribage karamba larikta gino haibana chingba khangning ba leirabasu madugi damakta larik zade mu'min hairiba larik Hazrat Maulana Munir Ahmad Sahab na iba larik adudagini thagat charakliba dua sing asi ayambana aduga marakta Quran hadis ki almon moti haiba larik ama adudagi so adum yawi aduga jabbi aikoina thagarakliba dua daru sing asi larik ta yawba Quran hadis tagi ngantani aikoina isagi maikaidagi natraga karigumba amadagi thiraga thagalakpa ama foba yaude larik sing adusu aikoi isana direct thajaraba amadi aikoi gi oiba matik chaba larik sing dagi ngangtani hujiki matamda larik tasu atopa firka gi oiba larik mayam ma leire bareli gi oiba natragana ehle hadis ki natragana adumai tawduna qadiani gi sumaina atopa firka leiriba sing asigi lariksu mayam ma lei adu sing dudagi natte ikhoina thagalakliba asi aduga video da su YouTube ta su video mayam ma lakle makhoi singi aran ba wahai mayam ma haijin ba adugi amal du tawradi namaz maaf oigani adu tawradi adumai tawba asumana chingba mayam ma video da sula e larik ta sula I amadi aikhoigi marakta SMS ki zariya dagi adugumba kaya su chai thorak pasu yawi
aduna hujik matam sidadi social media gi matamni aduna aikhoina khwaidagi hena chection gadabadi aikhoigi inakta लाकलिबा सोशल मीडिया की जरिया दगी WhatsApp ता मैसेज लाकबो ओइरबसु नत्रगना YouTube ता वीडियो थेंगनरुबो ओइरबसु इस्लामिक की ममिंग दा जो भी थेंगनरिबा असि मसी अहान बदा इकोइना थिजनगदबसि हाइरिबा मिसक असि कनानो करंबा फिरका गा मरी लेनबा मीनो हाइबा असि इकोइ अहान बदा मसी की तहकीक तौगदबनि अदुगी मतुंगदा हाइरिबा मी असि इकोइ की फिरका अहले सुन्नत वल जमात की फिरका गा मरी लेनबा मीने हाइबा खंगलवा अदुगी मतुंगदसु महाग असि करंबा मिसकनो हाइबा असि सो अमुक येंबा मथौ ताय मरमदी कुरान हदीस की ममिंगदा अरान अरान बोफम कया संदोरकबा हुजिक मतमदा यामना तौनरी अदुना अखोय कुरान हदीस की वफम थेंगनबा तारबसु इसाना थाजबा मतिक चाबा आलिमदा तहकीक तौरबा मतुंगदा मदुगी दु चुम्मी हाइना अखोय लौबा नतना हेक्ता ताब खुदिंगमक्ता अमलदा तौनिंगाई की होटनरोइसि इंशाअल्लाह अदुगा आई इसामक्कीदी नखोय मयामदा तहनजरिबा थागचरकलिबा दुआ दरुद सिंह असि मतिक चाबा लरिक सिंहदगी अचौबा अल्लाह वाला सिंहना बुजुर्ग सिंहना इरकपा लरिक सिंहदगी नांगता अयामबो ओय अदुगा अतोपा सोशल मीडिया दा लाइबा इधर उधर गी मैसेज सिंहदगी थागचरकपा नत्ते अदुना कुरान हदीस की मतिक चाबा दलील लैरबा हदीस दलील लैरबा कुरान की आया सिंगांगतनी अदुना मसीदा चिंगनबा तौदना थाजबगा लोइनना अमल तौमिनसी इंशाअल्लाह अल्लाह ताला ना इखोय खुदिंगमकपु अमल की पांगल पिनबिबो ओइसनु।